huye lan cheng so phabalare mai ding ho yai phare ngasiedene kawanong da nanai na puna hangat jaga dabadi bunga taibang pan gi lining di arai bani thawai ge nungsinadra yaibiga nungsinadra thawai bu otlaba pusina punchi bu otlaba punak ado lining bagi mahai phangoi ni suning tho adune tengman bagi ade nungsigarba matam aduju aikoi nungsi jananeta irabot lamyan be irabot si lening matamda ai buboksi amuksumu irabot ke yam aksen mi wogiba aduna aikoi yumje Manipur lengaki khulai pai musicna mai thadok pikhieba madu matam sai class 2 ka matam se nate madu made khangogde mai thadok khibagi tekcha aduna kari wehore imungsi lairaba madu pabung no wakhan taba angang ne angang di oiba wakhan di dum tabi bra matam na libo wari ne aduga muksi ibu boksi iraboka di matamda 1939 gi nupila 1921 gi adugumba lalu kaya da ibu bokse kasum sangda le khiba misa amane adugi ido ngasisu aikhoida centradana lehori aduga aina wari libase ahanbada class 7 tamoko matamsida ain class 7 tamoko silamai high school de tamme ai wari tambe chaning ego kamai to chatka da gesi ai yam khalle khalma matunga ai ibu boki masa manai wari liba ama malum de lei ha malum gi songtham hera ko we hariba ipai bungo sidagi mayumda satlaga ai lai wari si tamme ha songtham hera gi am pukin phajaba mas bangan si yam son ba mi ne ba na dam tum le ba ai wajane li bo wari se nong makhap lang thaban de tab de ge na itabo phangji de ge oza herana li bo wari jo tabo phang de maram di kai no da ali solaga ma no wari lokselu ba ba to mayam do ai na dum chalaga sumli le ba ai di kabu wari li raga wajade tam ba sat pa ne ai ni hala na wari phong ma pham se ai wari ko biraga phongmana te matamdu da wari libase okram ni tai ko ba thangmai bangi dagi konok thingren dagi amaga oirok khongjin dagi puya mori haiba amaga oinam sangaiga moi ahum sine ba matamdu da woksu sida phiroe magi wari ko boda okram ni tai je khudong thiba amadagi ipu si lakhidre ai ibu boksu lejidraba matamne wari li isei ju yaude phiroido wari li basu laktre as kana no wari jili ni kamdong ne hayo ko ai li jege hai abunga thona phane yamanga ni ai ko pu pheng ba chatpane matam du de hujiki ne to na ko pu phengan ba du to ba to de soglai ga thong je ngang khai dana amale rame chapu to ma madu da ga thong ni matam du da le kai de gi tek wai ne ring ai kon wai ne ring ai matam du da matang du de ne aina boksu chali je ai am jina ngange ba mitai ye ko gi lining ji ku tarai na angang mana ai lige ta hayo ai lige ge nang kana no ai sana sangai masu hai re ba bu bokti le ge to matam du da mapugi masu ora di kai ma khara di le ram ba ya yan je na ai wari si li re oksu de ya na ai no wari li bam sai se he kya mu chore dukan oksu ni matam du da ai si sahi tara ga ni thoi tara hum do yiso yam no ya ta ado wari si aina haijaba khara du li ba mayam no nu si bi dana lupa mangam taram thabire adu degi wari li ba mi adu makta da nung brang degi phiroy la pa mane ibungo nang hayang masi mangani subun misida ai khoi de li de ba ya dre haidana amu haibire ba adu ai ibu boki mayamba tomal ko ba mai ba male me ibu boksi ga loina raga nungbrang tana wari li ba satli aduna ai hana oja heragi da pantho heragi da wari tamdringai da wari sidi ai kabu te dum lir abane ipugi khonggundo madedam lakhi ba haita kujene tawgeri ba punu makse
이쁘나 탐비름바 아두금바 부야 마ям도 라릭 마ям도 아두기 마띵 로라가 이쁘기 삭담 아두고 타모이다 싱실라가 아이 미양이 저걸 방제버네 아좀 까야 너무나 이 와리리 그러고 leptan sumli matandene lamna high school de tamda amuksu class 7 degi class 8 ki si am chawbo parikha ne masi parikha gi result se matamdu da khabar daga pauche sing daga hapna ba class 8 si ujite ka shu tawdre matam yam chaw 8 class 8 ki parikha ji tha ba ji hamchit ne hamchit parikha tha ga dum ni se isok to wari li sat le aduga ai halaga parikha thai ai pass adum tawre yam lik na tongna ba ngak ne ba matam ni class ai kai si ang wang khalle aduna ai si no no wari le wajana thamoi sengna ingonda tapi tambire asum tongna ai wari li bese waja hera da ya hana sangjaraga wari tam abagi matungda waja sidi chon thibana maram moidana ai si wari sigi macha maya mama tidaba yaraktre aduna loila hidre anjingse oza heragi matungda de oza kana kana loina bi aduni aina hoje hairkadori se thongjaw gi dev singh madi aribelari naina bane wai khong thambo nambon gi roma rajen toyam gi mapai bu adudagi sekmai persuram laimram gi juba loina na moida hangjeru bagi matung dadi moidi wari libana tawa ai kaktang puthuaga naina jaba ne wari liba haiba sigi sinpamda somna songada bani sida hungada bani haiba simadi waja herana takpi badagi herna aingona takpi yamna nungsiba wari ne pabungi wari se puninda syam nungsiba phawi ipu duna chatlam baliklam mama madu kangkhun duma muttana bagi dama pabungi thamoida ipu dugi nauksum moina haijaba tare angang mai sumbi gi badu pabungna madu gi liklam du ka hen lakpa adi mathanda oza amagi simpam agi oza amagi oiba thojal ma yawdra gadi mai pakpa henna yadabni na oza hera mu thengna bidna oza na gai topiba adu arabara po oza thongjaw dagi malom dagi isok dagi arabara po oza maya ma thengna bidna masi mete puya ge wari maya amagi waklo mayam phangbire haibani pabung yam nungai je ado isagi sahi kya suba matanda pabungi yumgi family se adi partner je kamaina siamgi aduga pabunga bujujik leminari ba ima sina kai lamdagi no mahaka pabunga yum pame mate isai shuna kaya masida aisi so isingamaga sama palga kumpuga nipanga ai kasar jari borda laisong kun nauya fulogi da wari libesale hojai jasale asi fompu nipanga ne ai na chalamdai matamda akui lamna high school gi headmaster woiba ngasidi leikhidraba angung sar haije sida ai khoram meba oza headmaster la ai chaluge waja ai nong je wari liruge ai am chaningi mine subara to bini haire ai chatte habada la hene ai ko thu eba adu itam ko turienje masigi manakta ai ko ni de chalaga itam mai jo jiki itam nungoi gi itam na lamnai de gi haide diba pungdong gi mamang gi seliba hambu yam howa sida ai ko khuleba matam da nang la ri su kaya fate pasti thum tawi aduga nang na karigino wari liba de lai kan po wari no ya broina magi matam de lisai lisai de kuwak to mara kalle ai no kashu haide aduna wajadu adumaina tawraga ai sina wajagi thogjanlu pureraga kasar jari bolda wajaida nagongda niteina taba mafamda aisi wari lirakpane aduna wajasingsina aingonda thambigiba thajaba mayamama leidana ngasi aina kabu niraktinba ngamjabani hoi wari libagi adugi nungsiba mayam leire daina hangjaki ba haitare pabunga imaga adi yumbala de thongda ki haige aisi
ima yam nong kai na gi ai ima je he poki ima je irung bam ningol amule ma wena mung bi ko we ima si aina class 7 tamak class 6 hai batare adu tamak pa matam da ima le khidre ima le khidre bagi matung sida kaya wai ai khoi mung je isen nupi tha taruk te iman hun to ome hun to mi ba isen nupi amadi hujik lai ri ba ai inong pa ai khoi hum lai ra bani na ai khoi se ipana sing de thabak su ba satpa asigum mayam sida ai la na high school da tamak pa da na khoi ima je hujik lai bi ai ge luine bi se masi moi di thodong na moi imung to ai khoi do no wa ba imung di woide masi masu mirak tinna magi mahirogi punsida pena abu sako lamjen ma moyang dagi mapan kangji bung bawa lamjen chelak pada moyang koiring paling matam duda pasta gi benupi ne ba imagi ming sem tang haji no imagi ming se certificate ki mingda ai juni ne lukhoya ri ji tongan ba ai gi certificate ki ming le ya ba sana lukoi haibasi di certificate pen name ne ba no imai ming se khaidem nung thil chaibi hujik na ayam na lembi na sum khangna re nung tin chaibi hai ga di khangna dire ma ga ai ga ngoksun na ba hai ga da kanya high school gi life da khangna ba ne ha ba aduna college gi punsida aina tamba college da masu taminaraga bani se so isingamaga samapulga mudraga mathoida imban punsilambi da khongda mina bane ba yawa imung sigi thogdang yara pogal loina aina wari liba salam daida mana phajom je ani suna leita bada ningdang da phajom sureraga kanghalaga nongan bagi amu nangna ba ponya edna abok leite koida khujai ji da mital haperaga yendo una saperaga khujai da mital hapi mine kaya yam nokning ba adu sheteraga ai satli bane ba aduna makshe yang wamina rakani hujikte koi awabagi pangkhaido wama lalaga nuai haibadi na tab ai khoi leminari sa kya hujik se nupa kya nupi kya ai gi sa se hujik makte isa taruk ne haibatare inaun pana popa inaun pina popa masu hujik le shabi oidana ai gi leminari basisu sa ne na khanla isa ne haidaba haijo hairoi haibisu yade aduga loinana ai sanupa anlese machina punshi ko we mayam oken sanai on to pigre mathangda lamjing mathangda maira mayan oshi mayai na khunna lamjing maira ahum jini adigi mathangda linthoi ngambi mangalema gi mathangda linthoi ngambi adu asine ba ai jaji hujik leminari base adu moi loi yum pangre ningol am khakta ngai ro ra ai hujik se aduna yam wana yam nangna ngena pa adumba ai loi ne ni kai pabung dagi yam nang siba pabung gi yum balam da khongdarak pa aduga wari libagi matang masu chapter masu khoi taminare ada pabung da aina yamna khangjening ba haiba tare koi wari libagi khongchep tu lakpa matamda mapan da saluba mayam su leibi gre do khwai da manipur manung da haiba tare wari liba chappa matamda thengna gi ba khwai da ge nungai ba miku amaga khwai da ge awa ba miku amaga miku ani khaktang pauna se atobio no se haibe am nungai ba yam wa ba se ani maksi gi haiba matamda aina kap yai na ko khundo maduda wari kada wai do leiba ai si shakmai no pok shakmai gi somde leiba o yai pok asom ai pok som ai ji wari ko re aduga somde di ai ji ai school ri ya da na wari ji satre ya sataba matamda as moina maita chanal koi do wari la kani ai di satra ko ai ji ang kore tilla matamda aina
mukhoi ga unarabagi matungda waithau bawda hin jende ba gari gari se nate yaribok phokdang jele yaribok te gi khongna satli satpa matamduda mi am lowling mero adigi lingami dugi marak tegi kana gumam kar eraga ibungo la sana lu ko harido mani alo as nang ngarang ha mi ching sai no pai rabani hairo ada muina di sana lu ko na wari liba do khara maming leba matam du de aisi lep traba matani wari angang waina ondo na akuna khalam baduga saksiga hairo adugi nungdang du da ai wari lire matam du da kunja ima ibem ipa ipal kungangu do singdo min sumang lam de tendong ne tille wari je ta na be da modu da aina penje gi ba yam nunga je gi ba sen tung yo hom na dana